Moreh da yum tararom MEINA CHAKHRE Technopol District ki Moreh Police Station na konba Moreh Ward number 5 Muslim Basti Mayai Lekai da ngasi yupung 13 rom tabada yum tararom MEINA tumna CHAKHRE hairi pawasina hai ngasi yupung 13 rom tabada Indo-Myanmar border pillar number 79 ga nangnana leiriba Indo-Myanmar gate number 2 gi manakta leiba Muslim lekai da thokiba mei chakpagi thodok aduda hojik phawbagi oina asok apan yawbagi paw amadi lantum kaya MEINA CHAKHRE haiba chapchana report khangba ngamdri mei chakpagi paw hek phangbaga Manipur Press Service ki Moreh substation police commando amadi Assam Rifles ki personnel sing lakuna Kagi miyang galonena may adu muthatnaba akan bathabak satake masigi mathakta yumthangnariba Myanmar gi tamu town manungda leiba Myanmar Fire Service ki team amasu border lansilakuna may muthatpagi thabak adu saruk yake may adu hauzik phawbagi oina karidagi haurakpano haiba chapchana khangdrabasu short circuit tagi haurakpa oiramba yai haina sinari thodok asida yumgi polam amadi yonaba thamba pochai kaya maina chakpada yaukre hairi adubo hauzik phawbagi oina may chakpagi thodok asida lupa kayagi lanthum amang ata thokrabage haiba khangdrei thodok asigi matangda Moreh Police Station su case ama lakhakre hairi Kuki Singh Delhi da Khongjang Changsinkhre Prime Minister da separate administration demand tokre Delhi da leiriba Kuki Singh na ngarang Delhi gi jantra mantra da separate administration demand tawguna Khongjang Changsinkhre loina Prime Minister da memorandum bisinkre popular government is for justice, separate administration is to justice. Cyber team the Kuki student organization KSO Delhi and NCR na sinduna ngarang nungtil pung ani dagina nungtil pung mga pawba Delhi ki jantra mantra da Manipur da Kuki zomyam ki oiba separate administration demand tawbugal loina Manipur da Maitena dominate tawba popular government ama sembagi mayokta Khongjang Changsinkhre Khongjang aduda Delhi da mahaitamda leiriba amadi atai thabak tawna leiriba Kuki zogi Nupi Nupa kayana sarugyake Khongjang asida sarugyake ba singna Manipur da popular government ama sembana asumba while phangba ngamloi asumba while di Kuki zogi oiba separate administration ama leiba khaktana oigani haiba kholaw amadi placasting sisinake Tungda demand nipan yawba memorandum amasu Prime Minister da pisinkhe Prime Minister da pisinkiba memorandum aduda taliba demand singde May 2012 dagi Kuki zomiyam gi mathakta biwat minai chathariba kaya asigi matangda thigatpaga loina rule of law lei haiba miyamda thajahanba akhanaba Quasi judicial natragana quasi judicial mechanism ama establish togadabani Kuki jogi ba separate administration ama musagi legislature leizaba union territory ama gi maong pigadabani Manipur da sabsaba political solution ama laktriba fawba leiriba PR lenga ase adumak leigadabani masinatana Majority structure amagi makhada lengak lehanba yaroi Kuki zogi lanjenariba IDP singda matik saba compensation pibaga loina relief camp ta leiriba Nupi amasung mahairoi singi akhanaba thaurang lakhakadabani loina Kuki zo amasung maitaina Kundariba mafam singi marakta leiriba buffer zone sing ningthina maintain togadabani haiba demand sing asini KSO Delhi and NCR ge president Paukja Khup Guitena khuyek piruna Prime Minister da pisin khiba Memorandum aduda Manipur gi crisis asi regional natragana ethnic issue nate masidi Republic ta moral amasung constitutional oiba singnabani haiba wafam supali loina sahi ani helaklaba matamasi phawa Manipur da khundariba Kuki zo miyangi mathakta atamna mihat mipun jathabaga loina yumkai church ama kaya mai thabagi thawongna aki tujungbo pokuna ngasi phawa masagi mayum thadoktuna lanjena duna mioi lising kaya hingli Majority oiriba maitaina khulingba Manipur lenga ki makada Kuki zomiyam na makatana leiba amadi maitaiga punna hingminaba haibasi oithokloi maram masina Kuki zomiyam ge oiba masagi legislature leizaba separate administration union territory ama leiba haibasina matam supagi oiba furup Kanglup ki marakta nungsijanana leiminaba oithokani amadi Kuki zomiyam na dangdu leitana hingba ngamgani haina su Prime Minister na pungning chingchili Assam da Nupi Lonba Nupa KEISUMSANGDA THAMNABA bill November 15 da House ta PUTHOKKADOURI Anauba bill asida Nupi Lonba Nupa chahi 8 KEISUMSANGDA thamgadore
Sahi sudringaida mayum panba amasung nupana nupi lonba thingnabagi matangda Assam lengangna akhanaba thaurang ama laukhatkadori Silsargi Police Parade Ground da pangthokpa thauram amada wangang kibada Assamgi Chief Minister Himanta Biswa Sarmana haikibada sahi sudriba angang singna mayum panba amasung nupana nupi lonba thingnabagi legislation ama phandak pangthokkadoriba Assam Legislative Assembly gi mifamda pukhatlagani haukiba chahi mari makhairom lengangna akhanaba laukhatkiba maramna Assamda nupi gi mayokta sataba crime gi sang hantharaklei mamangda nupi gi mayokta sataba crime lak amaga lising yankairom thoklambadagi na lising nimpurom da hantharaklei nupi singbu aki akhang leitana sathok chasin tawbaga loinana masagi mathau pangthok saba ngamhannabagi pandamda akhanaba thaurang asi lokhalakpani haike mahakna makhatana November da pangthokkadoriba assembly gi mifamda Laba jihad amasung nupana nupi lonba thingnabagi bill puthoktuna pass tawnaba pandam thamlei anobo bill asida nupi lonba nupa sing sahi tarai kaisumsangda namsinni cha bagan da thabak suriba sinmi singda lamgi mapu ehennabagi right phanganaba legislation amasung assembly da puthoknaba Khanari haiki Assam lengakna paikhaliba atei atopa sakwa thaurangi matangda paladuna Barak tampaktagi Guwahati fauba lupa crore 35 rom sangna anauba lambi ama semnaba thaurang tauri senba sahi asigi manungda Dolu airport mapung fana semgatnaba pandam thamli Barak tampaki tungan mafam sengda maru oiba project kaya paikhatnaba state lengangna center da proposal CHAKHRE ayaba hek pirakpaga Barak tampaki tungan mafam singda semgat sagatpagi thaurang lakholagani Silchar town da traffic jam thokpagi chang hanthanabagi matangda lupa crore 750 changna flyover ama December thada sanaba pandam thamli haina su phongdoke Kangpokpi district laiminari ba community singge marakta hena nusisana ba Mipham puraknaba Chaklen Yaona Mipham Pangthokhre Kangpokpi district laiminari ba tongan ba community singge marakta hena nusisana ba Mipham ama puraknabagidamakta Saikul Kendragi MLA Halkholet Kebzena yumbu oiduna Chaklen Yaona Mipham ama ngarang Pangthokhre Mipham aduda Kangpokpi district ki manungsan ba Henbung amasung Sadar Hills ki tongan mafam singda khundari ba Rongmai Naga village leader sing Sadar Hills Chief Association gi mihut sing amasung Kuki zo community gi mihut kyasu yauke mapung oina Mipham aduda songloi parengba singai namdai nungang namsing namthajang khonglong patu pongsinglong Pondai jang amasung wainem khulgi sipsing susaruk yake Chaklen Yaona pangthokhiba Mipham aduda political and social natragana communal agenda gi wafam amata khanakide mapung oina leimakhong phauraga chatliba Kangpokpi Churachampur road ki paringda yumthangnana khundariba tongan ba community singge marakta ikai khumnana cooperation pinaba afaba thabak thoram sing punna pakhat minabagi matangani Mipham asigi mangoina na MLA asina su mamangda hairiba lambi paring asida leiriba Liangmai village chief amasung chairman tarani thoiga punna Mipham pangthokuna kendra da punna nusi chana na leiminabagi matangda Khananainek ba laikre amaramda ngarang pangthokkiba Mipham aduda MLA Halkholet Kebzen na mahaki kendra da laiminari ba community singge marakta nukichana ba phibam purakna bagi wafam kaya mayek senga thamaduna santi amasung progress laina bagi damakta unity haibasi yamna maru oi community singge marakta wakhan tamina ba amasung cooperation pinaba mathau tai haina sipongdoke Mipham aduda sarugya kiba Rongmai Naga village kilusing ba singna MLA gi wafam adu butaramna okladuna Matam supagyo ay na kendra da santi lainaba isu kuding magta wari watay sanaduna warasin purakna ba honaba matawtay habigi wapam tangke Sadar Hills Chief Association gi maikidagi su Rongmai Sip Singapuna tabak tominaduna community anigi marakta hena apaba mari thamna ba wapam kaya phongdoki haire Relief camp ta lairiba sing masagi mayumda hanjinriba phawbadi Manipur da santi hanjile haiba yaroi bimol Kanglup ki irang na maram oiraga lanjelak tongan ba relief camp ta lairiba sing makoi masa gi mayumda hana gomna hanjinduna tangdu laitana laitriba phawbadi lamdam asida santi leire haibe yaroi haina Inner Manipur Parliament constituency gi MP Dr. Angomsa Bimol Akoijamna Mahaki X the video footage amaga loinana thadurakiba warol amada phongdorakli lamdam asida lusing bakharena santi hanjilakle haina phongdorakli ba wafam kaya busu MP Dr. Angomsa Bimol Akoijamna yamna kanna react tawraga Bharat ki Prime Minister Narendra Modi amasung Union Home Minister Amit Shah na Parliament ta Manipur da
ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ IDPꯁꯤꯡꯅ ꯍꯧꯖꯤꯛ ꯋꯥꯅ ꯈꯥꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯅꯥꯊꯩꯔꯒ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯣꯏꯗꯅ ꯐꯣꯡꯗꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯊꯈꯤꯕ ꯔꯦꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯦꯡꯒ꯭ꯔꯣ ꯀꯨꯀꯤ ꯋꯥꯔꯒꯤ ꯒꯦꯠ ꯃꯩ ꯊꯥꯈꯤ ꯍꯥꯏꯕ ꯋꯥꯍꯧꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯆꯃꯝꯅꯕ ꯀꯌꯥ ꯂꯩꯔꯤ꯫ ꯒꯦꯠ ꯑꯗꯨ ꯀꯅꯥꯅ ꯀꯝꯗꯧꯅ ꯃꯩ ꯊꯥꯈꯤꯕꯅꯣ? ꯏꯔꯥꯡ ꯑꯁꯤ ꯊꯑꯣꯏꯅ ꯊꯣꯛꯍꯟꯅꯕ ꯑꯦꯖꯦꯟꯠ ꯈꯔꯅ ꯂꯧꯇꯨꯅꯔꯒ ꯃꯩ ꯊꯥꯔꯤꯕꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯈꯤꯕ꯭ꯔꯥ? ꯇꯣꯔꯕꯨꯡꯗ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌా ꯐꯣꯡꯅ ꯎꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯦꯛ ꯊꯣꯛꯈꯤꯕ ꯅꯣꯡꯉꯥꯟꯕꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯌꯥ ꯊꯥꯔꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯌꯥ ꯊꯥꯔꯛꯇꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯈꯣꯏꯗ ꯂꯩꯈꯤꯕ꯭ꯔꯥ? ꯇꯣꯔꯕꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯣꯡꯅ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯈꯪꯆꯥꯎ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ, ꯃꯤꯑꯣꯏ ꯀꯌꯥ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯅꯪꯂꯤꯕ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯂꯩꯉꯥꯛꯅ ꯄꯨꯔꯣꯏ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯏꯔꯥꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯑꯃꯁꯨꯡ ꯁ꯭ꯋꯥꯏꯗ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯦꯡꯅ ꯂꯩꯁꯤ ꯍꯥꯏꯅ MP ꯅ ꯃꯤꯌꯥꯝꯗ ꯆꯠꯁꯤꯟ ꯋꯥꯔꯣꯜ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯤꯟ ꯂꯥꯗꯦꯟ ꯅꯨꯄꯤ ꯁꯥꯔꯒ ꯅꯥꯟꯊꯣꯛꯈꯤꯕꯅꯤ꯫ CIA ꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕ ꯖꯣꯟ ꯀꯦꯂꯤꯌꯥꯀꯣꯅ ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯜ-ꯀꯥꯏꯗꯥꯒꯤ ꯂꯨꯆꯤꯡꯕ ꯕꯤꯟ ꯂꯥꯗꯦꯟꯅ ꯅꯨꯄꯤ ꯁꯥꯔꯒ ꯇꯦꯔꯥꯕꯣꯔꯥꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯆꯦꯟꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2019ꯒꯤ ꯁꯦꯞꯇꯦꯝꯕꯔ 11ꯗ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯁꯦꯟꯇꯔꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤꯗꯃꯛꯇ US ꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯒꯗꯧꯕꯒꯤ ꯇꯥꯟꯅꯕ ꯇꯦꯔꯣꯔꯤꯁ ꯂꯨꯆꯤꯡꯕ ꯑꯣꯁꯃꯥ ꯕꯤꯟ ꯂꯥꯗꯦꯟ ꯅꯥꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ CIA ꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕ ꯖꯣꯟ ꯀꯦꯂꯤꯌꯥꯀꯣꯅ ANI-ꯗ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯥꯡꯂꯕ ꯆꯍꯤ 15ꯔꯣꯝ CIA-ꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯊꯕ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯣꯐꯤꯁꯇ CIA-ꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯃꯊꯧ ꯇꯧꯈꯤꯕ ꯀꯦꯂꯤꯌꯥꯀꯣꯅ ꯍꯥꯏꯈꯤ ꯃꯇꯝꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯔꯒꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯣꯏꯅ ꯅꯦꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯜ-ꯀꯥꯏꯗꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ US ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ CIA-ꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯕꯤꯟ ꯂꯥꯗꯦꯟ ꯌꯥꯎꯅ ꯑꯜ-ꯀꯥꯏꯗꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯥꯛꯊꯣꯛꯈꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯈꯪꯕ ꯉꯝꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯅꯧꯕ ꯆꯤꯐ ꯖꯁꯇꯤꯁ ꯈꯟꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯆꯤꯐ ꯖꯁꯇꯤꯁ B.R. ꯒꯕꯥꯏꯅ ꯅꯕꯦꯝꯕꯔ 22ꯗ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯐꯝ ꯊꯥꯗꯣꯛꯈꯤꯒꯗꯕ ꯃꯔꯝꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯅꯧꯕ ꯆꯤꯐ ꯖꯁꯇꯤꯁ ꯑꯃ ꯈꯟꯅꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯄ ꯊꯧꯑꯣꯡ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯖꯖꯅ ꯆꯤꯐ ꯖꯁꯇꯤꯁꯀꯤ ꯐꯝ ꯑꯁꯤ ꯄꯥꯏꯒꯗꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯂꯣ ꯃꯤꯅꯤꯁꯇꯔꯅ ꯐꯝ ꯊꯥꯗꯣꯛꯈꯤꯒꯗꯧꯔꯕ ꯆꯤꯐ ꯖꯁꯇꯤꯁꯀꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯧꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯤꯐ ꯖꯁꯇꯤꯁ ꯈꯟꯒꯗꯕꯅꯤ꯫ ꯆꯤꯐ ꯖꯁꯇꯤꯁꯅ ꯃꯁꯥꯒꯤ ꯆꯍꯤ 65 ꯍꯦꯛ ꯁꯨꯕꯒ ꯐꯝ ꯊꯥꯗꯣꯛꯀꯗꯕ ꯃꯔꯝꯅ ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯃꯊꯪꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃ ꯌꯨꯅꯤꯌꯟ ꯂꯣ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ꯫ ꯖꯁꯇꯤꯁ ꯁꯨꯔ꯭ꯌ ꯀꯥꯟꯇꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯖꯖ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯃꯔꯝꯅ ꯃꯊꯪꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯅ खल्लबदि नवेम्बर 23 थौ पुबा हौगनी कुमजा 2023 की फेब्रुआरी 8 फाउबा फम असि महाकना पाइगनी हाइरी।